Miriang tabiba puno pu Gorbachov na ahan wakta da taram na okchari ngasi gi video asidi lupa lising yang khai faw gi manung da leiba khwaidagi fawa laptop khara khangat charga semjaba video ni video asibu miyang tabiba singna video asibu like tawsin biramu channel asibu subscribe tawdaba singna su channel asibu subscribe tawsin biramu ngasi gi video asi matang asida haujarage video asibu loi faw tang miyang tabiyo Miriang tabiba puno pu ahan wakta da taram na okchari amadi video asibu miyang tabiba singna ayapu puning thawgat pibo oina video asibu like tawsin biramu Ngasi video si matang asida haujarage. Ngasi list asigi ahan badalay riba laptop asidi Asus Vivobook 14 2021 haidiba laptop asini. Haidiba laptop asida Intel i3 11th generation ki processor 8GB ki RAM oiba amadi 256GB ki SSD oiba laptop ni. Haidiba laptop asigi screen size na 14 inch ni. Windows 10 Home Edition UHD graphics na chingba yauriba laptop amani. Haidiba laptop asigi weight asi chaurakna 1.6 kg lumi. Laptop asigi maximum speed na 4.1 GHz ki oiri. Amadi haidiba laptop asida anti-glare technology na chingba yauri. Chiclet keyboard, fingerprint sensor reader na chingba yauri. Haidiba laptop asida Windows Hello na chingba yauri. 82% gi screen to body ratio amadi 6.5 mm thin oiba bezels na chingba piri. 37 watt ki battery oiba 2 cell gi li-ion battery asina 6 hour fawa battery backup piri. BGA web camera na chingba yauriba laptop amni. Haidiba laptop asigi mamal chaurak na lupa lising kutra mapan ga chamapan marfudra piri. Ngasigi list asigi ani subada lairiba laptop asidi Lenovo IdeaPad 3 haidiba laptop asini. Haidiba laptop asida 11th generation ki Intel Core i3 generation ki processor yauri. Haidiba laptop asida 15.6 ki screen size oiba full HD display ama piri. Loinana yammak thin oiba amadi light oiba laptop amani. 8GB RAM amadi 256GB ki SSD yauri. Laptop asida Windows 11 Microsoft Office 21 edition amadi 2 years warranty ni chingba piri. Laptop asigi weight asi chaurakna 1.65 kg ni. Haidiba laptop asigi side marimakta yamnamak narrow oiba bezel sing amadi 250 nits ki brightness oiba display piri. Anti-glare technology amadi 3 cell oiba 45 watt ki battery asina pung taruk phawba backup pi bangamle. Dolby ki audio amadi 720 HD oiba web camera na chingba yauri. Lenovo Aware smart microphone, eye care, distant attention and posture attention na chingba reminder sing yauri. AI noise cancellation amadi reduce blue light na chingba haidiba laptop asida anouba technology na kaya uba hungbigani. Haidiba laptop asigi mamalsu chaurakna lupa lising kutra mapan ga chamapan marfudra piri. Ngasigi list asigi ahum subada lairiba laptop asidi HP 15S haidiba laptop asini. Haidiba laptop asida su 11th generation ki oiba Intel Core i3 ki processor piri. Loinana 15.6 inch oiba display yauri. Haidiba laptop asisu 8GB RAM oiba 512 GHz ki SSD oiba laptop ni. Windows 11 Microsoft Office na chingba yauriba laptop amani. Haidiba laptop asigi weight na chaurakna 1.75 kg ni. Laptop asida su Bluetooth, Wi-Fi, HD webcam na chingba yauri. Loinana dual speaker amadi laptop asigi maximum speed asi 3.7 GHz ki oiri. Haidiba laptop asida Alexa built-in McAfee ki tha amagi oiba antivirus amadi 250 nits ki oiba brightness piri. Intel UHD graphics 43 watt-hour ki battery amadi 50% asi 45 minute ki manungda charge tawba ngamba laptop amani. Haidiba laptop asigi battery backup asi 9 hours phawba ki backup piri. Laptop asigi mamal asi chaurakna lupa lising 93 ga chamapan marfudra piriba laptop amani. Ngasigi list asigi aroibada lairiba laptop asidi Asus Vivobook K15 OLED haidiba laptop asini. Haidiba laptop asida su Intel i3 gi 11th generation oiba processor yauri. 8GB ki RAM amadi 256GB ki SSD na chingba yauriba laptop amani. Laptop asigi screen size na 15.6 inch ki display ni amadi Windows 10 Home Edition UHD ki graphics amadi laptop asigi weight asi chaurakna 1.8 kg lumi. 400 nits ki brightness oiba amadi 85% screen to body ratio oiba adugumba laptop amani. 720 HD oiba webcam,
backlit amadi 1.4mm ki travel na chingba pi fingerprint reader laptop asigi speed na 3 GHz ni amadi maximum speed ta 4.1 GHz pau yare 6MB ki battery amadi Windows 11 roll out tawrukpa matamda soidanmaki update lakadaba laptop amani yamna mak thin oiba bezels amadi haiba laptop asida 42 watt hour ki battery 3 cell oiba Li-ion battery piri haiba battery asina 8 hour fauba ki backup pi bagamliba laptop amani laptop asida su bluetooth wifi na chingba yauriba laptop amani loinana haiba laptop asigi charger asi 65 watt ki charger ni haiba laptop asi chaurakna lupa lising ni putaruka chamapan marfudra piriba laptop amani mathakta panjakriba laptop khudimaki leinabagi baying link su asigi video ki description da soi tan hapcharamgi haiba link adudagi changlaga yengbinaba amadi click tobidamagi damakta su no lukchari masini asigi lupa lising yang kai phawgi manungda leiba khwaidagi phaba laptop kharadang khangatcharga samjaba video asibu miyeng tabiriba singna ayhak puning thogatpi boina video asibu like tawsin biramu channel asibu subscribe tawdriba singna su channel asibu subscribe tawsin biramu tungda su asigumlaba nungairaba video kya yengbinabagi damakta masini ngasigi lupa lising yang kai makada leiba khwaidagi phaba laptop khara khangatcharga samjaba video asibu miyeng tabiriba singna video asibu like tawsin biramu channel asibu subscribe tawdriba singna su channel asibu subscribe tawsin biramu tungda su asigumlaba nungairaba video kya yengbinabagi damakta channel asibu subscribe tawsinduga amadi notification bell na diba kaubigano masigi oinadi video asi matang asida losinjari tungda anouba video amada amuk thangnarasi matam adu kaubigi damakta di mayam punamakti kainabagi akan nijari